Nonbada Maru Pao. Amit Shahana preside tauba Manipur State ki high level security meet da Chief Minister amasung Home Minister yaubanang kidre. Police Armory dagi kulai lakba case ka mari lenina CBI ki additional charge sheet da AT ki luching basing ming yaurke. Manipur gi miyam na matam sang na chatharagli ba irang asi lushin ba mali haina Chief Minister Kim Jana phongrakli. Faduna thamliba Assam machani police ne rescue tawkre UG ahum fare kuchukulai kaya pagat pangamkre. Amade security ki apunba team na miyoi mari daki ganja ki Chanda Kutraga Nipan das Miktaro anti-drug operation tatal na pagpangamkre. ISCOM News min ing tabri bapum na magputaram na okchurit miyam na pau pizarbe haripra nang thumamni hosik miyam na pau machakai na pizari. New Delhi da Union Home Minister Amit Shahana mayay tangbal logduna ngarang ayuk Manipur State ki oina pangthokiba high level security meeting da state asigi Chief Minister Yumnam Khemchan Singh amasung Union Home Minister Govindas Konthojam yauba ngamkidre haina official oiba source amana phongdarakli. Amit Shahana mayay tangbal logduna closed door da pangthokiba Manipur State ki oina security amasung law and order ka mari leinaba mifam aduda State Asigi Security Advisor Kuldeep Singh, Director General of Police Mukesh Singh, Director General of Military Operations, Assam Rifles Director General CRPF DG amasung BSF DG Singh na saruk yaki hairi. Amaromda high-level security meeting aduda Chief Minister Kim Chan amasung Home Minister Govindas Konthojam Singh saruk yaba ngamkidaba sinamaram oiraga security coordinating meeting adugi akuppa ahenba Singh Ningtina Khangbang Ngamdrabasu, Central Government na Manipur State ta thokliba irang asigi mari leinana security singla lokhatliba ngak sen ba amasung operational activities singna mikup na hum singna kupna reassessing reviewing amasung updating tawi haibasi mayek singna takli haina political observers singna mod pinarakli panbayai Chief Minister Khemchan gi oina di ngarang kuki jo singna athingba kaya thamlabasu Churachandpur district ki dokas veng da pangthokiba Laikhitraba Thalon Assembly constituency MLA Vungzagin Valtegi funeral ceremony yaunabaki damau Churachandpur district ta laktuna ceremony asi saruk yaki hariba matam asida Union Home Minister Amit Shahana mayai tangbal lawduna state asigi high level security meeting adu pangthokiba oiramba yai haina official oiba source asina makhatarakli. In Kumja listing aniga kungo humdogi May ahum dagi haurakhiba Manipur gi irang asigi manung channa chahi asigi May marida pangai da laiba MPTC amasung taret suba IRB gi arm court singdagi masing yamlaba khusu kulai amadi nongmai maru sing lut tawkhiba case nga mari leinana Central Bureau of Investigation CBI na chathakiba investigation gi saruk ama oina special judge CBI Guwahati Assam da ahanbagi oina miyoi manga gi mathakta charge frame tawduna charge sheet lising aniga kungo mari gi January taragani thoida pikhat khraba matung ikui kuidina CBI na court asida pikhat kiba additional charge sheet aduda arambai tengol gi luching purel korohanba
yang na organization asigi thongmi singi maming sing yaurakle hairi CBI na ahan ba oina court asida pikalakhiba charge sheet aduda Moirangthem Anand Singh Athokpam Kajit Elias Kishojit Lokrakpam Michael Mangangcha Elias Tumu Konthauzam Romojit Mitay Elias Lukhoi amasung Kaisam Johnson accuses oina maming palakli Court asida palakhiba CBI gi charge sheet aduda thodok asigi samlakpa wari paladuna Englising ani ka tarago humdoi gi May ahum da hangang police na IPC gi tungan ba ngakpi gani Englising ani ga kungo humdoi gi May mari da hangang police ki na IPC gi tungan ba section amasung 25 Arms Act ki makhada FIR lokhatlaba matung Manipur government na thuliba Official notification amagi matung inna case asi CBI da sinakhibani amadi CBI na amuk case ama nauna register tawraba matung thodok asigi investigation sing chathaba hoki hangang police na nongmai lut tawkhibaga mari leina na lokhatkhiba FIR aduda numit adugi nungthil pung amaga minute nipuga manga rom chatpa matamda masing yamlaba naha sing na pangai de leiba MPTC man get the duty tawriba Santri Singh overpowered tawraba matung kem manung da leiba arm court ani amasung taret suba IRB gi arm court ani punna arm court mari gi thong fakairaba matung masing yamlaba nongmai amasung nongmai maru sing lut tawki hairi case asiga mari leinana CBI na chatharakpa investigation na Moirangthem Anand Singh Athokpam Kajit Elias Kisuji Lokrakpam Michael Mangangcha Elias Tunmu Konthauzam Romojit Elias Lukhoi amasung Kaisam Johnson tungan ba thodokta CBI na farba matung makhoi gi mathakta charge sheet thangatkre CBI na makhatana Kulai Singh lut tawbada chenabani haiba lalholup asigi kadarni haiba thokchom Gyanaswar amasung Anand Kauba miyoi ani amasung Arambai Tengol gi member Asem Kanan Singh Kauba amasung Chennai haina Khangbangam kre hairi masigi mathakta National Investigative Agency NIA da transnational conspiracy ga mari leinana lokhatkiba case amaga mari leinana Thokchom Ganeshwar Elias Siamjai Laimayum Anand Elias Ingba amasung Ibomcha Elias Landaba Kauba miyoi ahum fare haina NIA na CBI da ai bachirol taraktuna khangankre CBI na Chief Judicial Magistrate Kamrup tagi ayaba lauraba matung hairiba miyoi sing asi CBI na formal oina faki hairi CBI na makhatana chatharakpa investigation da farba sing asigi Arambai gi maru oiba thau puriba korauhanba khuman Elias Ngangbam Tyson Khwarakpam Robin Singh Elias Robin Manghang Mangsa tabam Vikas Mitay Elias Vikas Sanaujam James Elias James Mitay Saubam Langaiba Luang Elias Langaiba Amadi Samananda Singh amasung Wahengbam Sushil Kumar Singh Elias Commando Kauba Miyoi Singh ga tatana I pau fawngai Amadi MPTC Pangai gi tower damta analysis tauba matamda hariba miyoi sing asi numit aduda thodok thokfom aduda leiki haibna khangbangam ki hairi CBI na court ta pikalakiba supplementary charge sheet aduda case asigi chatharakiba investigation adugi matung inna genereba accused sing asi nongmai lut tawbada punna chenaki amadi makhoigi mathakta amadi lokat Lagliba IPC ke tungan ba Arms Act 1959 ki Section 25 Clause 1A be the Prevention of Damage to Public Property Act 1984 ki Section 3 read Section 4 amasung UAP Act 1967 ki Section 16, 18 amasung 20 pali.
Chief Minister Yumnam Khemchan Singh na tha asigi tang mari thangza numita state asigi miyamna matam sangna chatharakliba furuk kilan fam asi lotion ba pami haina phongdokhi amasung wari sanaba asi lengdaba santi purak pagi amata ngairaba lambi oiduna leiri haina akanba wafum thamki miyamgi thauram amada wangang laduna Chief Minister na haiki madudi Chaukhutpa asi santi yauduna pangthokpa ngamloi amasung Manipurgi miyamna chahi ahum hena state asibu sokhalaba hingsa asidagi hena changsinnaba chungshinnaba wasakli haina phonglorakli mahakna haiki madudi tangdu laitadaba khwaidagi wangba matamda Churachandpur district na thengnakhiba khudong chadaba sing adu hauzik uba fangdre adum oinamak Chief Minister na Wafam asi phongdokhi madudi miyoi kharan na chathariba tangdu laita daba asidagi makhata na kanaba fangli amasung maram asina santi amuk hanna porakpada pukning changde mahakna miyamda vested interest singna fibam asi normalize tawdunaba pandam thamliba honariba sing asi lambi dagi nanthok handanaba taksin ki amadi santi na sokhal na ba honariba sing asi ain gi matung inna masak khangdokani amasung thengnagani haina mahak na makhata ki Chief Minister na hai ki ba matam sang na chatharakpa crime sing asina state asigi sentiment amasung government gi senthop yamna sathina sugali maduna khwaidagi chawba polum asi laiba amasung naha oriba miyoi singda sokhale mahangna makha tana haiki madudi landfam asna maram oiraga mahiroi singbu makhoigi mahi masing da chawna awamba mayoknari paumi singda wangang raduna Chief Minister na valtegi sibagi matangda nungaitaba phongdokhi amasung landfam asigi ahanba numit singda mahangna laikhidraba legislature gi Galoina na Kangluki nungsinaba amuk hanna sengatpagi matangda khananaina khiba adu ningsingki santigidamak mahangna road map ta wahang amagi paukhum piraduna Chief Minister na haiki wahang hangliba miyoi adugi minok asi santigi road map ni mahangna santi asi chaukhutpagi matau tamba amani haina akanaba wafam thamki amasung crisis asi kokhanaba furuk pumnamak na wari sanaba chathanaba taksanki numit asigi mamangda Chief Minister na Churachandpur da chatkhi amasung kumja inglising aniga kungohumdoi da furuk ki marakta chatharakliba hingsagi matangda Imphal gi miyoi kayana landaduna yamna sathina asuk apan nangan khibagi chahi asigi haurakpada laikhidraba BJP ki MLA Vungzagin Baldegi aroiba thauramda sarukyakhi kumja inglising aniga kungohumdoi gi me thada haukiba maitai amasung kuki furup ki marakta thokiba furup ki landfam singda Manipur sinba thungna miyoi chaniga humfu henbagi punsi manghanki amasung miyoi lising kya mafam honghanki masina haukiba chahi taragi khuzin kaya state asigi khwaidagi fattaba civil tangdu laita dabagi thaudok singi manung amani Senapati district ke Kamsondagi sel thunga mari leinana ungkhatnabada thokpadagi miyoi kharana tha asigi ahumda phaduna pukiba Assam gi Titabar da leiba miyoi ani ngarang Ukrol district ki Lungchon Maifei police station ga manung chanba changta khuldagi police na rescue tawba ngamkhri hairi police na aswe angam yauduna rescue tawba miyoi sing dudi Kasop Kachari chahi kungamapan amasung Azay Gogoi chahi kuntragumdoi makoi animang Assam dagini hairi fazinduna thamlamba Assam macha ani asi police na chatakib investigation
na matamda information ama fangbadagi mafam aduda laktuna rescue tawkibani haina police na phongtorakli amaromda Manipur police ki team amana ngarang Imphal East amasung Imphal West ki mafam singda chathagiba operation singda aina thingkraba lalholuk KCP PWG cadre ani fabangam khri hairi police na farba miyoi sing adodi ningombam Ajit Kumar Singh Elias Abung Elias khageba chahi nifuga taruk singzamai makha khongnang Fagdekpi Laishram Surjit Mitay Elias Kadamba Chahi Nifugo Humdoi Wangkei Tokpam Laikai Amasung Laishram Birjit Singh Elias Kuman Chahi Kuntraga Manga Kaisampa Tokchom Laikai Delayba Mioy Singh Asi Fabangam Krihaidi Nakan Amaromda Manipur Police na Hengang Police Station Gi Manung Chanba Mantrapukri area da Chatharakiba search operation da Aina Tinkraba UNLFP Gi Kaderni Haiba Chandam Gitchandra Singh Chahi Kuntrago Humdoi Sanjenbam Mayai Lekai Imphal East District Housing na Pauna Bazar da Laiba Reliance Trends Building da Laiba Mioy Asi Fabangam Krihaidi Security Forces ki apunba team amana Chandal District ki Molcham Police Station akonba Mobi Khulda Chatakiba Thiba Humba ki Thabak Singh da Single Barrel Rifle Mapan Magazine Swing Yauba 9mm pistol ani, improvised mortar ani, stick hand grenade ama amasung nongway marifutara mari fagat pangam krihairi atopada security forces ki team amana Thawal district ki Hairok police station gi manung chanba salungfam uyok chingda chatakiba search operation da magazine singaloina na Beretta pistol ani magazine nyauba .32 caliber pistol ani Single barrel firearm ani grenade taragani toy magazine taret amasung nongmay marul lising amaga chani nifuni toy fagat pangam kre hairi Superintendent of Police Imphal East Sivananda Survey IPS ki Minyeg Makhada Additional Superintendent of Police Law and Order Imphal East na supervise tawduna ngarang NT Kumanthem Diras Karan MPS DSP Operation Imphal East amasung Sophia Sintuidang MPS SDPO Lamlai Singh Command Tawduna ASIM Drinas Mitay Narcotic Task Force ANTF Imphal East ki member Singaloina na MNN Sector Quad Rens Imphal Quad amasung CRPF Yauna Lamlai Police Station gi Manung Chanba Chingaral Tezpur da Chatakiba Anti-narcotic Operation da Mioy ama Bolero pickup ama da haptuna Puramba Ganja KZ Chani Gamapan Dasmik Taret Fagat Pangam Krihairi Joint Operation Asi Hariba Security Team Asina Kangnaba Pau Amba Fangbadagi Matam Aduda Anti-narcotic Operation Adu Chathakibani Operation Aduda Joint Team Asina Chingaral Tezpur Mayada Leiba Football Turf Mayada Mahindra Bolero Pickup Ama Intercept Tauki Amadi Gari Adu Tharok Liba Driver Aduda Police ki Team Singh Uba Matamda Mafam adudagi nantoktuna yankinaba hotnaki hairi Joint Security Team aduna gari tharok liba miyoi adu fabangam kibaga loinana miyoi aduna gi maming Matay May W Shimre Apokpa WS Lengyo Ukrul District ki Tuimam A2 Awangang Dagini Haibna Kangbangam ki aduga security team aduna mahagna tharok liba car aduda check tawu matamda packet taraga taruk ta haptuna puramba ganja kg chaniga mapan dasmik taret fagat pangam ki security forces singna ganja ga konan farba miyoi aduda ahan bagi oina wahang pahon tauba matamda chenabani haiba miyoi sing ngangbam Dinesh Chahi taragani pan apokpa ngangbam Suresh Singh Thauba Laisang Them hojikna singzamai yunam leikai ngakraba thongda leiba amasung Fritz Sabam Yaifaba Meitei Chahi taragani pan apokpa PH Lainga Mitei KB Haikak Mapal Makhalaikai hojikna yumnam leikai ngakraba thong leiba Miyoi ani asina Chingaral Tezpur Tamna TVS Apache
RTR 160 motorcycle registration number MN01AQ5728 asida tongduna lakpa matamda faba ngamki hairi. Police na farba miyoy sing asida makata na wahang pahon tauba matamda pungdongbang makha lekaida chathaba operation amada oinam abung mitay chahi nifuganitoy apokpa laikhidraba oinam ibobi mitay pungdongbam makha lekai kauba miyoy asi faba ngamkibaga loinana mangondagi ganja kg Kungamari Dasmik Mapan Fagat Pangamki Hairi, Security Forces Amasung CSO gi member singa loinana ganja singa konana farba miyoy Singlamlai Police Station da sinaduna makhataba logi oiba tabak sing lakatna kre hairi. Afoba matik leiba tingjang kaijang daba sanaroi kaya thuknabagi pandamda Development Youth Club DYC kumbi thinge lekai da floodlight thanbagi thauram ama pangthokre. MPYCC gi President W Anand amadi Social Worker Moirangthe Megachandra gi sponsorship makada Kumbi Municipal Council gi Ward number 4 Kumbi thinge lekai gi DYC na Sizinaduna floodlight inauguration tauba aduda Social Worker Moirangthe Megachandra na fongdokibada DYC gi ground asina afaba sanaroi kaya puthokpada natana open gym Gumbasu hangdoktuna masa mau faba kaya su puthokna ba honaminasi club ki building leitriba asisu ekoi punna honaminasi hairaduna tungda horakliba icha singidamak khallaga mahaki maikaidagi su angamba mating Pangani su haiki amaromda MPYCC ki President W Anand na haikibada leikai khungang ama chawkhatnaba honaba haibasi aikoi pumnamaki achauba thaudang lei samas ama chawkhat han ba haibasi khungang asi chawkhat handaba yaroi kumbi AC gina sana khotnabagi playground masing Khangdana leirabasu miyamgi seva tauge khanduna thoraklibasing asina mityeng changbagi mohota kumbi AC dadi mafam matam naidana panglakta poster thet parom da chathaduna leiri masigumba kaya asi aikoi thingnabagi tanja adu yaurakle hairi Kangpokpi District ki CH Olim Sapar Mainada Leiba Apple Buds Academy da School asigi oina Robo AI Lab ama achamba thauramga loina na sangakre School asigi oina nauna sangakiba Robo AI Lab adu ref on mang haukip na School asida tamliba class 1 dagi 8 fawda leiba mairoi singda tapkathokhrabani Robo AI Lab hangdokpagi thauram aduda Zamlim Retired Bank Manager SBI Mangkoland Led Bank Manager SBI Kangpokpi amasung Mangkalam Kipgan Education Secretary KSO General Headquarter Kangpokpi Singh na Dignitary Singh Oina Sarukyaki Thauram aduda MS Sangeeta Chadda Academic Advisor Lead Present Tauraduna School Asida Lead na Karam Tauna Government ki Line Policy Singaloina na Chakhotnaba Honagadagi Haibagi Matangda Wafam Kaya Thamki School Asigi Oina Nauna Thamliba Robo AI Lab Asina School Asigi Mairoi Singda Tungan ba Thabak Tauram Singda Mateng Pangduna Critical Thinking Sing Enhance Tauhanaba Innovation Sing Lehenaba Leadership Amasung Teamwork Sing Encourage Tauhanaba Ngamlagani hairi school asige headmistress oiribi Tracy Kipgen na partnership oiriba lead Oja Singh parents Singh amasung well wisher Singh na school asige chakot thaurang amadi chawkhatnaba honariba Singda thagatpa phongtoki
Chahi asigi June ki tang kun gu humdoi dagi hauraga tang kun ga mapan fauba Punjab ki Lovely Professional University Jalandhar da pangthokiba manga suba under 15th Sub Junior Boys and Girls National Boxing Championship da Maitai Langol ayeng laikai asidagi Fauzarakpa Sanaroi Kaching Tabam Rabi Sharma Amadi Ningthauzam Sanathoi Devi Anigi Machanupa Kaching Tabam Tomthin Nganba Sarmana KG Yankagini Thoyi Kanglupta Gold Medal Laurakpada Langol Youth Development Club LYDC की माइकैदगी थगटपा फोंदोरकली LYDC के सेक्रेटरी जनरल हैसनाम कार्लोस न थादोरकपा चेरोल अमदा हाई तुंगी असाना योमलिबा कचिंग ताबम तोमथिंगानबगी तुंगी पुंशीदा माई पाकनबा हाइदुना लांगोल यूथ डेवलपमेंट क्लब ना सेम्बीबा मपुगी मफमदा थौनीजारी हाइनसु चेरोल असिना थमलकली Hauzi aroibada maruiba pau amuka na bizari Amit Shah ne preside tauba Manipur State ke high level security meet da Chief Minister amasung Home Minister yaubang nangdre Police Armory dagi kulai lakiba case ka mari lainana CBI ke additional charge sheet ta AG ki luchinba singh ning yaurakle Manipur ki miyam na matam sang na chatharakliba irang asi loshinba mali hai na Chief Minister Khemcha na fodarakli Paduna thamliba Assam machani police na rescue tawkre UG ahum fare kuch khulai kaya fagat pagamkre Amadi security ki apunba team na miyoi mari dagi ganja kg chani ga kuntrang ni pandas daruk anti-drug operation chataduna pakpanamkre Hauzik pau bigoy na ISCOM news da pizza banung tilgi pau matang aswai lo shinjere hen ba pau sigidama ISCOM news bu adumak ting ta aduna review